Tata truck amaga Honda Activa amaga thongainabada miyoi ani lekhidrai. Thodok asing ase ayuk pung 8 rom taba matamda Bishnupur Police Station gi manung chena leiba thinungai makha lekai mapada Tata truck registration number MN060 1266 ka Honda Activa registration number MN06S 9890 ga thongainabada Honda Activa da tonglakpa miyoi ani adu laikanaba ngamdana lekhidabani. Kolkata da panduna leiriba miyoi kunmari ngasi Imphal da thunglaragani ngarangdagi Kolkata Manipur Bhavandagi thadokpa haukraba bus ahum amadi car taruk adusu ngasi Imphal da thunglagani. Gujarat ki Baroda da panduna leiriba mahiroi amadi mama mapa oibasing athuba matamda lengangna sinbiduna lauthokpiu haina panduna leiriba mama mapa singna phongdorakle. Ngasi ayuk akaknaba paw ma fangbadagi SP Thobal Dr. S Ibomcha gi liching makhada Lilong Police ki team amaga All Lilong Anti-Drug Association na nongyai matung pung amarom taba matamda Lilong Hauraibi makha lekai konjindagi heroin number 4 powder gram chamaga kuntrani thoyamadi Maruti car registration number WB02T1128 fagat pangamle haire. Saina Institute of Medical Sciences Helping Group na Lieptana Chatharakpa Free Medical Camp ki makha chatharakpa oina ngasi taruklak subo oina Imphal West District ki Mayang Imphal Bengun Higher Secondary School da pangthokre. Laibak ki hauzik chathariba lockdown na maram oiraga Pettigrew Junior High School lingkhat ki chahi chamaga kuntaruk suba Foundation Day anniversary chahi khudingi pangthokpa du handak chahi gi oina achamba thoram amaga loinana Iramdamsi the Western Education ki maru hunnan lamba Captain Reverend William Pettigrew ge mafamda hikat lekai tamduna ikai khumna bot ki